Akasvani Imphal Ketrimayum Chitrabhanu na pau pazeri ahanbada maru oiba pau. Tripuragi Mukhyamantri Dr. Manik Sahan Hairi Pradhan Mantri na highways, internet, railways, airways, hira model hodotuna lamdam asida connectivity lamda khumang choksan bangamle. India Meteorological Department Hairi Manipuri yong na leba asigi mafam kaya dangasi akan bandong churaba yai. Pradhan Mantri Narendra Modi na Hairi Malemgi Chakho Lambida Tintahaliba Lebak Singbu reform perform amasung transform haiba mantrana ngasidi Varat na Chakhot pagi Lambida Changsin Hanbangambagi Sakti adu lerekle amasung Kendra ke Griha Mantri Amit Shah na numinini chathagadaba All India Speakers Conference ngasi New Delhi da hogdokani. Tripura ki Mukhyamantri Dr. Manik Shah na ngarang Nimit mangani chathagadaba North East NCC Festival Agartala da hodokre thorum aduda wangang bada mahang na hai Kendra Sarkar na awang no polomdam chakot hanalba ehen mamiyeng changli Pradhan Mantri na highway internet railways airways hira model hodotuna lamda masada connectivity ki lamda khumang choksan bangamle Dr. Sahan na hai Guwahati natana awang no polomdam gi ate mafam sing railways ki link leramda adu hojikti singthaninga oina khumang choksan bangamle Urans ki makhada nongta ki lambi ki pipam su hena fagalakle lamda masada national highway Leduna Kangfa Gilambi Fibam Hena Pagalakli, Lamdam Asta Naha Sing da Maribak Nimba Machimana Oiba Amadi Amatu Obiki Wakalon Telhan Bigi Matang da Paladuna Mukhyamantri Hai Nas in Namasamarom Dom Lepcha Bangam Latata Leba Asimi Paltang Tabaleba Amo Oibangam Gani, Nimi Mangani Chatagadaba Festival Asita Awanong Po Rise and Nipangi Natki Oiba Tarum Sing Su Utkani. Aiba Elangmum Sonamanigi Chehi Chamasurakpagi Mapukumun Thorongasi Imphal Giga School Morangkom Bokul Mokong the Pangtok Lagani Elangmum Sonamani Birth Centenary Celebration Committee Nesinduna Pangtok Doriba Thorum Asi the Raja Savagi Sadasa Maharaja Lisham Basanasawa Manipur University of Culture give Vice Chancellor Professor Paunong Gunindra Amasung Elangmum Sonamani Birth Centenary Celebration Committee ki Chairman Aribam Siam Serma Sharuk Yagani Tharungi Saruk Amoina Elangmum Sonamani na Iramba Isai Sakpa the Legacy of Elangmum Sonamani Haibisigi Matangda Exhibition Hogdokpa Mahang Iramba Laishol Isai Karakoba Lari Amashu Fongani Masigi Matakta Dr. Kundongbam Gokul Chandrana Elangmum Sonamani Memorial Lecture Pigani Assam Rifles na Rifleman Chandrasekhar Singh Amasung Mahendra Singh Lekhidabagi Kumon Thorom Pangtokre Imphal Amasung Ternopol Jila da Pangtopa Thorom Singh Atuda Lekhidaba Singhi Mafam da Ikai Khumnaba Utki Assam Rifles Amasung Varat Lamina Awanong Pok Bharat da Mihangi Yaifanagbi Damo Thorangkaya Paikatli Assam Rifles na Naha Singh da Akorbagi Pibam Kanbagi Wakolon Sagana Nabagi Pandam da Nagaland gi Peril Jilagi Henin Kunwada Mahirui Singa Kosam Naduna Uthabagi Kem Ama Pangtokre Amaromda Varat Lamina Dao Division da Arunachal Pradesh ki Dibang Amasung Dai Dalai Dalista Mobile Communication Infrastructure Fagat Hanaba Varat T Airtel Private Limited ka Yana Warol Ama Sahi Tongnakre Tripura ki Mukhyamantri Manik Sahan Hairi Just Amasung Ukul Singh na miyam gi yaifanabagi damakta honagadabani maduna miyam da atuba matam da achumba wayal pangan bangamgani West Tripura Zilla gi Mohanpur dangarang Sub Divisional Judicial Magistrate Amasung Civil Judge Court Sangabagi Thorom da wangang nuduna Dr. Manik Sahan Hai miyam na achumba wayal fangana bahonabada makhoibu Kana amatana tati dawina toroi haibasi aingilam da tabak toriba miyusina miyam da thazan gadabani sangabage thorom aduda Tripura High Court ki Chief Justice MS Ratna Sri Ramachandra Rao yauna makok thongba official sing saru yakhe Assam ki Rajapal Lakshman Prasad Acharya na Silchar District Commissioner Amadik Kasar Zilla gi tongan tongan ba bibag singi makok tongba official singa mipam amangarang pangtokre mipam aduda Rajapal na hujik paikale ba Amrit Sarovar project singi pibam yengsinki Sri Acharya na hai Kasar asinga gi photok yamna puthok ba mapam amani amadi makhata na ehen ba infrastructure lehenduna hiramasta hena khumang choksun bagi tangai fedabelai Zilla sta paikale ba Pradhan Mantri Bharatiya Jan Ausadi Pariyojna mapung phana paikalamba ubada Rajapal na apian ba phongdoki mapam adugi school ka ba horomlaga marakta toki ba mahiru singi chang hantarakpa School sing da oza watpagi samasa yauna atay may masinga marilina boba pungkaya su Rajapal na hana yengshinki. Asangi Mukhyamantri Himanta Vishwa Sharma Mukhyamantri Mahila Udya Midya Avian Scheme Amazung atay chakotharangi makhada sentang pitha bahokre Morigao Zilla dangarang pangtopa thorom amada Mukhyamantri na hai scheme asigi makhada nupi singbu hena sakti biduna masamarom dom lepcha bangam naba pandam thamli
Jagi Road Vidhan Sabha Kendra ki oina nupi lising kuntra nipan lomda khudong chaba asi phangli tungda Mukhyamantri na Jagi Road ki Tata Semiconductor Project site mathol tara legedaba nupi ki hostel sana na jatra su hunki. Indian Meteorological Department hairi Manipur yauna leba asig mafong kya danga si akan manong churaba yai nongpok thamba Rajasthan ki mafong kya da akan manong chugani haina red alert lok thokre rajya si da hauji ising ichaw ga manaba phipam ama mayok nari hauki ba matam khara asda rajya tu da ka haina nong chubade ki mafong kya ising thumjin khre rajya adu ki kota division na khwaidi khudong cha da ba mayok na ba mafam oiri Uttarakhand da khangok duna nong tarak pada miyoi taruk sokle Jammu Kashmir ki Jammu shahar yauna samba amasung Kotwa zila sing da hauji ising ichaw ki phipam mayok nari Tural mapanda leba miyoi sing yariba makai tural sing da kumdana na ba section wat thamkre tabi riba pawasi Akashvani Imphal degini Pradhanmantri Narendra Modi hairi malemgi chakot lambi da tintahaliba lebak singbu reform perform amasung transform haiba mantrana ngasidi Bharat na chakot pagi lambi da changsin hanba ngambagi sakti adu lerekle New Delhi dangarang pangthokiba World Leaders Forum da wangang bada Pradhanmantri hai ing lising ani nifutere pawbugi manungda leba ase malengi sel tungi lamda humsuba mafamda lehenduna mapungphana chakot pa leba oiba ngamlagani Sri Modi na hai रिफॉर्म परफॉर्म ट्रांसफॉर्म के मंत्र पर चल रहा भारत आज उस स्थिति में है कि वो दुनिया को धीमी ग्रोथ से बाहर निकाल सकता है हम ठहरे हुए पानी में किनारे पर बैठ करके कंकड़ मारकर एंजॉय करने वाले लोग नहीं है हम बहती तेज धारा को मोड़ने वाले लोग हैं और जैसा मैंने लाल किले से कहा था भारत समय को भी मोड़ देने का सामर्थ्य लेकर चल रहा है Sri Modi hai Bharat se mapangan kan ba amasung akhang kan ba leba ama oina malengi te lebak sina asa tawi mang hai leba sigi influence sangi chang nemli amadi interest su hanthan bangam le Pradhan Mantri hai akhang ahi singi mot matungi na Bharat na malengi chakot thorangi lambi da mateng pangli ba si athuba matam da cha da kun yog ba yai mahang na tha khudingi domestic interest la kaya marum na SIP ki khuthang da market sing de lupa koti lising kya thadarakli Kendra ki Griha Mantri Amit Shah na numinini chathakadaba All India Speakers Conference ngasi New Delhi da hongdoklakani mifamasi Bital Bhai Patel na Central Legislative Assembly ki ahanba elected speaker oina phampai ki bagi chahi chama mapung pharak pagamari lena na pangtokpani mifamasida Rajya Vidhan Sabha ki Adaksa Kunmapan Rajya Teru ki Legislative Council ki Chairman amasung Vice Chairman Singh Saruk Yagani Delhi Vidhan Sabha ki Adaksa Jitendra Group tan hai mifamasi ki manung channa exhibition Bital Bhai Patel ki punchi wari de yumfam oiba documentary utpa amadi mahak puning sing bo oina postal stamp amasu puthokani mifamasi loshinbi ki thoramda Lok Sabha Adaksa Om Birla na sababati oigani Jammu Kashmir ki Uparajapal Manoj Sinha hairi Kashmir da terrorist singi aki khangleramba adu ayamba loshilakle mahang hai Pulwama gumba lamdam amada matam amada aranba wafungi damakta paw phongnaramba adu hojiti Srinagar gi degi hena Kolkarkhana na chingba lingkhatpa mafam ama oirakle Border Security Force na Bharat Pakistan ngamkhoi paringi Gujarat ki Kutch jila gi degi Pakistan gi ngami taramanga fare makhoi sing adu ngarang ayu ngamkhoi gi chana kanglon tugai duna isingi lambida changsin lambadegi phakibani Bharat nangasi Integrated Air Defense Weapon System mai pangna changing tokre sarkar gi pauna hai changing asi ahan bo oina pangthokpani changing adu Gujarat ge samudra khongba degi ngasi nongalam dai pung 32 makhai da pangthokibani Bihar Lok Sabha gi Birodi Luchingba amasung Congress Sadasya Rahul Gandhi amasung RJD Luchingba Tejasis Yadav ngasi Punyada motorcycle thoduna voter adhikar jatra pangthokre Kolkata gi Law College gang rape case kamari lenana police na charge sheet ama thangakre Kolkata gi Law College campus manung da tha anirong gi mamangda law tamlibi mahiru amabu ijet mangan bagi thokdo kamari lenana miyoi mari gi mathakta charge sing adu thangathibani hoji aroibada maruiba paw amuk hanna Tripura ki Mukhyamantri Dr. Manik Sahan hairi Pradhan Mantri na highways internet railways airways hira model hodutuna lamdam asida connectivity ki lamda khumang choksan bangamle Indian Meteorological Department hairi Manipur yauna lebas ki mafang kya ngasi akan manong churaba yai Pradhan Mantri Narendra Modi na hairi malengi chakot lambi da tintahaliba lebak singbu reform perform amasung transform haiba mantra na ngasi di Bharat na chakot pagi lambi da changsin haba ngambagi sakti adu lerekle amasung Kendra ki Griha Mantri Amit Shah na numinini chathakadaba All India Speakers Conference ngasi New Delhi da doglagani pauloi seri